Ibema, nang ising sooribro. Hoy, ma. Imagi kong ziling bangamdrin he. Ima narine. Adum layo. Ay sing salake. Ay nahigayara padune. Kong zi, ling bangambre hingi tawbani. Ngamdre. Ima, ay sing salukige. Higaya igete.
Ne, pot lay guo. Be manangi yendem sibu kaya no sibo. Tara khata ne lawgro. Se ani khaktang lawge. Lawgro. Karamba no se khallo. Ani si lawrage. Aw. Se sida layde. Yare. पुलिस की माइकेदी करीगुम खरा खंगनजरी डिस्ट्रिक्ट मैजिस्ट्रेट की ऑर्डर अमगी मतुंगिना कोविड-19 मरम होइदना ngasi khudag asi dagi curfew amadi lockdown thamle maram aduna mayam su yum dagi mapan thokpi raganu keten da phambiri bai mai bel sing su pochai losin biro aduga mayam yum da hanbiro amuka hana khanganjari पुलिस की माइकेदी करीगुम खरा खंगनजरी डिस्ट्रिक्ट मैजिस्ट्रेट की ऑर्डर अमगी मतुंगिना कोविड-19 मरम होइदना ngasi khudag asi dagi curfew amadi lockdown thamle maram aduna mayam su yum dagi mapan thokpi raganu keten da phambiri bai mai bel sing su pochai losin biro aduga mayam yum da hanbiro Losalage. Ima. Ima, khongje khara yangbra. Ha. Khara yangum to. Nangbu chak lama bro. Lam de ima. Adudi hiyeng thonga sarsi ko. Hoi ma. Ima, tumnaba tawraze.
Karai chalurino nangbo. Ima, mapan thoubane. Khong tu naba mu hauraba. Khongje chikpa mu haure. Ima, ay tamna pabirake. Tumthaba yabra yengo. Masigi healthcare masiga mari leina lengbiragniba imaibel sing ise isel sing amasung ahal laman sing lai guru singo ahal maktada aihagna healthcare masibu simbi langiriba organizing committee ki taraptagi amadi medical staff singi maikaidagi ahal maktada taramna oksari lakpibagi thagapa phondoksari aikoi hospital asida ahal laman singi su null communicable disease NCD clinic matik sana aikoi hangdoksare amasung maru oiba masida dagar oiba sugar test na singba BP check tobuna singba makhal makha kayagi aikoi blood test phajana hangdoksare plus masigi mathak sida kangi laina dengue malaria Japanese encephalitis singdagi ngakthokpa ngamnabagi damakta matam sana sample sing phajana collect tawraga test tognaba paikhatpa hojare maruoina aikoi hospital asi ayuk nungthin numidang 24/7 anaba singi facility phajana ana ayeki khudong saba leiragani doctor ama dinner singna miyamgi ana ayek yawrapada angamba thakta mating pangjaragani Ibema, kaida no nangbo. Ibema. Dokter! Kananong kawing tawida kanam tabu leitini chatkhramani ni Tombi nangdi kari hema ba Ingkhonda hobo mana masing khara hemme ngai khone nangbo ngambi dubu thengnabro sen thauba chalubane huren hayeng haiduna leire makhong su tektuna leirame khangdre da mamam chagi mawongdo yengbabu ngamdre adudi Tombi ai si yumda thaba khara lehauri ai amu chalu kiyeko Ima, sida pamo. Nang semiba potsai singdabu karaida yoludoriba no Ibema. Puba su ngamoidabada. Ngamni Ima. Akoy khun machengi kaithenduda. Phamba yanene ine chawpina hairamme. Aduda yolugi Ima. Yengoi Ibema irang matam sidane nane chawbida kok piramaga halo kadaise phajado ai sabiraage
Ima, ay thuna halakke. Change walakke. Ayna halak triba phamamko. Hoi hoi. Ayna thonge ima chak pijadoine. Chalugi ge ima. Ibema, sibo kaya gino? Lupa kuntra khaktane. Oh, piro. Sin sidile lusin biu. Tada khawji da ta hapsal lage. Hoi. Sida laire. Kaka, I want you to tell you. Kagadina, nasisi yam le silurin he. Hayemu lakpatane, lerike ko. Masing yolibi imaibel singna face masks amadi social distancing ngapiu masina COVID-19 dagi ngapung naba amat ngairaba lambi face mask kuptaba kanagumbi amata potta yobi ganu amadi leibusu labi ganu Ine, mask kayaw bro. Yaudi Ine, mask kayaw bro. Yaudi Ine, mask am talawge. Yani se. Seldi bema. Ay, sida mana masing yon bane. Kaya lora ka sa pirake. Adudi yaro. Nami apa nak poin biar dia habis kaya rahan hai kau benar. Kaya rahan hai kau benar. Sunu. Sini aku kena sunu. Pojol kan pojol itu ba. Nulis dia.
changani corona nangna imaga aigate yang wahalidako ima itana charai heli uraga nang nungai bro nang bu yeng ngamni bro ai imagi damak yang waye ai ni hingi se imagi damak tane ai imagi damak hingi Ai bunga, noi swai de gira. Mani ke dore. Noi swai gi club ki secretary yum du. Kai gi no koi khang de. Aina angam khara COVID-19 na awa batar ba. Khudong sha da imung khara da bateng pangge khali. Aduga na khoi shune. Face mask upanding. Amasung social distancing khara na haling. Yam khange da. Mana hairaga point hitta logo da butai ta. Ima ipa na haibo log da kan sta. Live da mating pange kai na. Kana no sibunoi bu khangro. Khang ge da. Kadai kadai deno share khar ta laga social worker ne dong thola ni aduga vote lep kim haira ni fa de lara ba kaina fa de lara ba leite Kaka, ai face ma am tu pibiramo. Numinini sure chara henba. Ima suma khong tik tu na leire. Akoi bam tanu sibiyo. Se sing Kaka bu thagat chari. Adudi kaka, ai mu chalagi ge. So. Kaya da nushira ba ngamon. Ibi manang hala abra. Hoi ma. Kai de no si di bema. Ibima, kai da no nang chali dubo. से पिज्जा बने ऑप्शन भी हो अदुगा ऑप्शन भी हो हजिकी मतम से हम लूरबने आई जुप तोइने